ताबीरिबसिंबु मणिपुरी लेचर वारीना तरामना वोक्सबगा लोइनाना इकोक नोना खुरुमजरी ngasisu mayamgi ngaihak pathanabagidamakta nungairaba manipuri phunga wari ama puduna lakchari phunga wari asigi mamingna lairaba nodoi amadi ina khunba bopen wari asina kari kamdawriba haibadu mayam punna taminarasi thaina mamangai khul amada nodoi koba suba nomba yamna kanba nipa ama leirami adubu haiba nodoi hariba nupa ase phana yamna surabasu phana yamna nomlabasu ina khunbadi sungam ngamlamdi matamgi matungi na maha nupi yamasu thijari nupi thirabanina masa su leire adubu magi nupi ga masa ga thagana ba hona bada nodoi aphang ba thabak su duna phana kana hona rabasu nomu nomugi puthaba sum helakli sara ani surana ba sarana ba hona bada awa ba haibadu oiri maramaduna nodoi do apang ba pangsu de suri nodoi se likai adugi miyamna yamna yai mabuk chel sengba migi aigi naidana thabak tawbagi damak asomna matam khara leiraklaba matung nodoi ga yamalunu tinaba mamanaba ama makhoi gi likai adu lei magi mamingna bopen kawi bopen di mapa mapuna kairak thabirambana mahakti ina kairak khulli leikai adugi paisa pufam oiribani loyam saba ingkhol sawda bopen hainaribani asomna bopen di yama nungaina pali nodoina bopen da nomata su lupa ama nirudi magi humang mamanna tanjarak pakhara du sarga pena leithuklibani adubu bopen di nodoina lairaraba sida yamna karem kathaini karigumbada lambi lamkhanga thingrabasu nodoina bopen bu kaurubada kaurakanu migi mamangda ikai jai haiduna hekta makchai thatli nodoisu kari nungi kaurubano haiduna ikai jaribani asumna matamdi asum haukibana haujikti nodoigi macha singsu chausalakle nakal amaromdana bopen di mahaki nupi ahum lei asumna nodoidi wana asum lelakpana nomagi numitni umangda nodoi sing chanba lakle mahana sing chanba lakpa matamda khoira achobama saduna leiramle hairiba khoya se chauraba umaibi amana humdoktuna khoira sing adu khoi macha sing adu charana bagi damakta humdoklambadagi nodoida khoi sing aduna chiknanaba tanarakli matamaruda nodoisu khoi sing aduna chikpa tare haiduna mafam marang khangdana pangchen de seli adumna chelabasu khoi sing aduna adum tanarakpadagi nodoi mamaithangda isingda chongthaduna lotle ising manung aduta lotlaga leiringai matam aduda khoina mathakta ngong ngangduna leiribado nodoina ui mafam aduda adum leirabadi sodana siba tare haiduna luplaga asom mataida khara hantuklaga chatkri mahana asum lakka matamda lang amada nga macha ama thuraga leirami matamaruda nga macha aduna nodoina luplaga lakpadu ubada tabiribra aibu amukta kanbiyu aigi imana aibu hanjallatre haidan sodramaki thiramlagani wafam adu tabada nodoi khangpek khangna karinu hi nga nabu miron thokpa hai nga macha nakhoibu pharaga chaba haibasi taibang mi khoi gi haunabini aisu mamang thakta nga mayam ama pharaga chakri nangdangno wangangbadi amukta phawbu thingatri matamada nga macha aduna tabiribra mahasoi wa ngangdro leibiraganu hauji lang asigi mapu mafam masida laksalaklabani mahana karigumba ai thingnakrabadi mahang aibu sojanamaki chakhiba tari marmaduna aibu amka thadokpiyu adongi mateng aina matamamada sojanamaki pangjagi ofam madu tabada nodoina phare ai thadokpirage haiduna lang adu thuraba nga macha ado thadokpikhri madugi matungda nodoina leiduna jenglakpada khoya do magi matungdi indiraklamdri masidagi di mahak isingda kakalaktuna is khoi singasin aingoda chiklamgadaba samnada ngaida masidi yumda haloguna pharani numisu chap jumkhalakle as luriba amana aisi sing mayamdu laruraga kaithilda yoluraga marudagi phanglakpa paisa aduna chengwan ga doribani
ꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯀꯥꯟꯅꯗꯦ, ꯍꯟꯇꯛꯃꯨꯛꯇꯤ ꯃꯩꯖꯥꯎ ꯊꯥꯔꯒ ꯍꯦꯛꯇꯃꯛ ꯆꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯗꯣꯏꯗꯣ ꯃꯩꯖꯥꯎ ꯊꯥꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯩꯖꯥꯎ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯗꯣꯏꯅ ꯃꯩꯖꯥꯎ ꯑꯗꯣ ꯊꯅꯝꯂꯒ ꯁꯤꯡ ꯃꯄꯨꯜ ꯑꯗꯣ ꯀꯣꯛꯊꯣꯡ ꯂꯥꯛꯁꯤꯜꯂꯒ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯩ ꯑꯗꯣ ꯑꯃꯨꯛ ꯃꯨꯠꯈꯤꯕꯗꯒꯤ ꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯅꯣꯗꯣꯏꯗꯣ ꯆꯤꯛꯂꯦ꯫ ꯅꯣꯗꯣꯏꯗꯣ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯃꯩ ꯊꯥꯗꯨꯅ ꯈꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯈ꯭ꯔꯤ꯫ ꯅꯣꯗꯣꯏꯗꯣ ꯈꯣꯏꯁꯤꯡꯅ ꯆꯤꯛꯈꯤꯕꯗꯨꯗ ꯑꯔꯨꯝ ꯂꯩꯍꯧꯍꯧꯔꯤ꯫ ꯃꯁꯥ ꯑꯗꯨ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯕꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯁꯤꯡ ꯑꯗꯣ ꯌꯣꯟꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯁꯤꯡ ꯑꯗꯣ ꯌꯣꯜꯂꯤ꯫ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯦꯡ ꯈꯔ ꯋꯥꯠꯂꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ, ꯉꯁꯤꯗꯤ ꯌꯥꯝꯁꯨ ꯊꯦꯡꯉꯤ, ꯑꯗꯨꯒ ꯅꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯍꯪꯂꯨꯕꯗ ꯅꯣꯗꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯗꯣꯏꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯈꯣꯏꯒꯤ ꯍꯨꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯒꯗꯕꯁꯨ ꯃꯥꯏꯕꯗ ꯌꯦꯡꯂꯨꯅꯕꯒꯤ ꯄꯩꯁꯥ ꯂꯩꯇꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨꯁꯨ ꯊꯤꯔꯨꯒꯗꯕꯗꯨꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯗꯣꯏꯗꯣ ꯑꯗꯨꯃꯛ ꯃꯁꯥ ꯑꯗꯣ ꯈꯣꯏꯒꯤ ꯍꯨꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯗꯣꯏꯗ ꯈꯣꯏꯅ ꯆꯤꯛꯄꯒꯤ ꯍꯨꯁꯤꯡ ꯑꯗꯣ ꯀꯣꯛꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯣꯔꯛꯄꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯇꯥꯛꯄꯤꯔꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟ ꯅꯣꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯈꯣꯏꯅ ꯆꯤꯛꯑꯦ ꯍꯥꯏꯕꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯛꯅꯒꯨꯝ ꯀꯔꯤꯒꯨꯝ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯀꯔꯤꯁꯨ ꯈꯟꯗꯅ, ꯏꯇꯥꯎ, ꯑꯩꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯈꯣꯏꯅ ꯆꯤꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯕꯣꯄꯦꯟꯅ, ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯎꯃꯪ ꯃꯅꯨꯡꯗ ꯁꯤꯡ ꯆꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯤ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏꯅ, ꯀꯔꯤ ꯊꯕꯛ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯏꯇꯥꯎꯒꯤꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ, ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯋꯥꯏꯆꯤꯠ ꯋꯥꯏꯔꯦꯝ ꯇꯧꯅꯅꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯏꯆꯤꯠ ꯋꯥꯏꯔꯝ ꯇꯧꯕꯒꯤ ꯊꯕꯛꯇꯨ ꯏꯇꯥꯎꯅ ꯇꯧꯕꯤꯔꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯗꯣꯏꯅꯁꯨ ꯈꯪꯂꯦ ꯃꯍꯥꯛꯀꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ, ꯀꯔꯦꯝꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ, ꯏꯇꯥꯎ, ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ, ꯏꯇꯥꯎꯒꯤ ꯃꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯑꯣꯏꯅ ꯇꯧꯍꯟꯕꯤꯔꯣ꯫ ꯑꯩꯗꯤ ꯎꯃꯪꯗ ꯁꯤꯡ ꯆꯜꯂꯒ ꯇꯧꯕ ꯊꯕꯛꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ, ꯐꯔꯦ ꯐꯔꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯔꯥꯏ ꯅꯨꯡꯉꯥꯏꯖꯔꯛꯆꯅꯤ꯫ ꯏꯁ, ꯌꯨꯝꯁꯤꯗꯤ ꯍꯟꯗꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇ ꯁꯣꯏꯗꯅ ꯍꯨꯝꯗꯣꯛꯈ꯭ꯔꯒꯅꯤ꯫ ꯏꯇꯥꯎ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯦꯝꯖꯤꯟꯅꯕ ꯇꯧ, ꯑꯩ ꯊꯦꯡꯕꯒ ꯀꯤꯔꯄꯣꯠꯅꯤꯗ꯫ ꯕꯣꯄꯦꯟꯗꯣ ꯉꯥꯡꯗꯨꯅ ꯅꯣꯛꯐꯦꯠ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯗꯣ ꯍꯛꯆꯥꯡꯒ ꯉꯝꯗꯕꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯣꯗꯣꯏꯒꯤ ꯑꯅꯥꯕꯗꯣ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯤ꯫ ꯈꯣꯏꯒꯤ ꯃꯍꯨꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯄꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯁꯦ ꯅꯥꯕꯁꯨ ꯐꯔꯛꯂꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯗꯣꯏꯒꯤ ꯅꯨꯄꯤꯅ, ꯌꯥꯗꯦ ꯌꯥꯗꯦ, ꯍꯧꯖꯤꯛ ꯎꯃꯪ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯗꯅ ꯍꯥꯏꯔꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏꯅ, ꯁꯥ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯃꯔꯨ ꯑꯣꯏꯅ ꯅꯪ ꯆꯠꯄ ꯌꯥꯗꯦ, ꯑꯩ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯔꯩ ꯌꯦꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯅꯣꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯣꯗꯣꯏꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤꯔꯥ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ, ꯅꯈꯣꯏꯗꯤ ꯁꯤꯡ ꯆꯟꯕ ꯁꯨꯡꯆꯠ ꯆꯠꯇꯕꯗꯥꯏꯅꯦ? ꯀꯔꯤꯅꯣ, ꯍꯟꯗꯛꯇꯤ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯁꯤꯒ ꯀꯥꯏꯗꯅ ꯍꯧꯔꯛꯂꯤꯕꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ, ꯎꯃꯪ ꯃꯅꯨꯡꯗ ꯁꯤꯡ ꯆꯠꯂꯒ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯁꯤꯅ ꯐꯔꯦꯗ, ꯂꯥꯡꯐꯩꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯅ ꯄꯣꯊꯥꯒꯗꯧꯔꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯗꯦ꯫ ꯎꯃꯪꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕ ꯁꯤꯡ ꯂꯩꯕꯗꯤ ꯏꯇꯥꯎꯅ ꯈꯪꯕꯅꯤ, ꯑꯗꯨꯅ ꯏꯇꯥꯎꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯗꯣꯏ, ꯍꯣꯏ ꯐꯔꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯡ ꯆꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕ ꯂꯥꯛꯂꯤ, ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯂꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯎ, ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫
ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯁꯅꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯅꯤꯃꯨꯇꯥ ꯊꯥꯝꯕ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯁꯤꯕꯨ ꯀꯥꯏꯊꯣꯛꯅꯕ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯕ ꯃꯤꯑꯣꯏꯗ ꯅꯤꯡꯊꯧꯅ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯈꯤꯕ ꯁꯅꯥ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯅꯤꯃꯨꯛꯇ ꯊꯥꯡꯕ ꯁꯣꯔꯤ ꯑꯗꯨꯕꯨꯗꯤ ꯏꯅꯤꯡꯊꯧꯅ ꯂꯧꯒꯅꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯇꯥꯛꯄ ꯉꯝꯕ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯟꯖꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯁ ꯀꯌꯥꯗ ꯂꯥꯏꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯕꯣ ꯉꯝꯃꯤꯗꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯄꯥꯟꯖꯤ ꯑꯣꯏꯔꯝꯂꯕꯗꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯤꯡ ꯑꯗꯣ ꯆꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕꯒꯤ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯅꯣꯗꯣꯏꯁꯨ ꯍꯛꯆꯥꯡ ꯈꯔ ꯉꯝꯂꯛꯑꯦ ꯍꯥꯏꯗꯨꯅ ꯆꯠꯄꯒꯤ ꯋꯥꯅꯤ ꯃꯄꯨꯡ ꯐꯥꯅ ꯐꯠꯇꯕꯅꯔ ꯀꯔꯤꯅꯣ ꯄꯣꯞ ꯇꯥꯗꯨꯅ ꯍꯤꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯅ ꯈꯜꯂꯤ ꯀꯣꯅꯨꯡꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯀꯅꯥꯅꯃꯛꯀꯤ ꯍꯨꯔꯥꯜꯂꯤꯕ ꯖꯥꯠꯅꯣ ꯑꯗꯨꯅ ꯄꯥꯟꯖꯤ ꯃꯈꯜ ꯀꯧꯔꯒ ꯑꯩꯅ ꯍꯩꯕ ꯁꯥꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯨꯔꯒꯦ ꯑꯁꯨꯝꯅ ꯕꯣꯄꯦꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯩꯔꯕ ꯄꯥꯟꯖꯤ ꯀꯌꯥ ꯀꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯃꯊꯪ ꯑꯁꯨꯝ ꯍꯪꯂꯛꯄꯗ ꯕꯣꯄꯦꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃ ꯐꯪꯂꯦ ꯃꯗꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯐꯨꯝꯂꯒ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯕꯨ ꯌꯨꯝꯕꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯦ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯅꯤꯡꯈꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯜꯂꯒ ꯃꯇꯧ ꯀꯔꯝꯅ ꯃꯤꯒꯤ ꯌꯨꯝꯕꯤ ꯑꯗꯨꯗ ꯐꯨꯝꯗꯨꯅ ꯊꯝꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯌꯨꯝꯕꯤ ꯑꯗꯨꯗ ꯍꯥꯞꯆꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯒꯗꯧꯔꯤꯕꯅꯤ ꯀꯪꯕ ꯅꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯗꯨꯗ ꯐꯨꯝꯂꯒ ꯃꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯈꯪꯗꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯪꯀꯒꯤ ꯐꯣꯜ ꯑꯁꯤꯅꯗꯤ ꯍꯥꯏꯔꯤꯕ ꯌꯨꯝꯕꯤ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯠꯂꯒ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯜꯂꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯀꯣꯅꯨꯡꯒꯤ ꯌꯨꯝꯕꯤ ꯑꯗꯣ ꯐꯛꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄꯗ ꯀꯣꯅꯨꯡ ꯁꯥꯔꯤꯕꯅꯤ ꯁꯥꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯣꯡꯖꯤꯟꯒꯗꯕ ꯉꯁꯤ ꯊꯥ 3-4ꯗ ꯉꯥꯏꯔꯕꯅꯤ ꯃꯗꯨꯗ ꯍꯣꯡꯖꯤꯟꯈ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯅ ꯅꯤꯡꯈꯥꯏꯈꯤꯕ ꯑꯃꯗꯤ ꯌꯨꯝꯕꯤ ꯐꯛꯀꯥꯏꯕꯗ ꯀꯅꯥꯝꯇꯅ ꯈꯪꯂꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯨꯝꯖꯤꯜꯂꯝꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯄꯦꯅ ꯑꯗꯨꯕꯨ ꯍꯥꯏꯋꯥꯅꯤ ꯌꯨꯝꯕꯤ ꯑꯗꯨꯗ ꯐꯨꯝꯕ ꯍꯥꯏꯕꯁꯤ ꯌꯨꯝꯕꯤ ꯑꯗꯨ ꯍꯣꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯩꯃꯥ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯇꯧꯔꯒ ꯐꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯔꯩ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯕ ꯃꯇꯨꯡ ꯕꯣꯄꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯩ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯔꯒꯦ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯈꯪꯉꯨ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯊꯪꯒꯤ ꯄꯥꯟꯖꯤ ꯑꯃꯃꯨꯛ ꯀꯧꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯣ ꯀꯪꯅꯅꯕ ꯁꯤꯠꯇꯣꯛꯂꯒ ꯃꯗꯨ ꯂꯧꯕ ꯌꯥꯒꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯄꯦꯅ ꯃꯗꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯄꯦꯅ ꯄꯥꯟꯖꯤ ꯑꯃ ꯁꯥꯗꯨꯅ ꯈꯨꯠꯄꯥꯏ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯄꯥꯟꯖꯤ 4-5ꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯄꯥꯟꯖꯤ ꯑꯃ ꯁꯥꯗꯨꯅ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯆꯒꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯈꯔ ꯍꯥꯏꯔꯛꯀꯅꯤ ꯁꯤꯗꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯐꯔꯦ ꯌꯦꯡꯂꯣ ꯄꯥꯟꯖꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯂꯛꯂꯕꯗꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯤꯡꯗꯣ ꯅꯍꯥꯛꯀꯤ ꯑꯣꯏꯖꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯄꯦꯟꯅ ꯒꯣꯔꯣ ꯈꯔ ꯈꯣꯠꯆꯟꯅꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ
ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯌꯨꯝꯕꯤ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯌꯨꯝꯕꯤ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯕꯅꯤ ꯃꯥꯏꯕꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯊꯥꯖꯗꯦ ꯃꯁꯤꯗ ꯀꯩꯒꯨꯝꯕ ꯌꯥꯎꯔꯝꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯜꯍꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯕꯣꯄꯦꯟꯁꯨ ꯀꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯤꯡꯊꯧ ꯑꯩ ꯑꯃꯨꯛꯀ ꯌꯦꯡꯖꯈꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯅ ꯕꯣꯄꯦꯟꯅ ꯂꯩꯀꯣꯜꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯨꯝꯃꯤ ꯑꯃꯨꯛ ꯍꯥꯏ ꯑꯃꯨꯛꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯗ ꯐꯨꯝꯃꯤ ꯑꯃꯨꯛ ꯍꯥꯏ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯁꯥꯎꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯅꯪꯅ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯅꯪꯒꯤꯁꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯀꯔꯦꯝꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯅꯍꯥꯛ ꯍꯧꯖꯤꯛ ꯍꯥꯠꯂꯒꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯝꯕ ꯖꯒꯥꯗ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯃꯍꯥꯛ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯔꯒꯦ ꯖꯒꯥ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯣꯡ ꯑꯃꯗ ꯂꯩꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯐꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯈꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯦ ꯏꯁꯤꯡ ꯁꯤꯠꯇꯣꯛꯇꯨꯅ ꯌꯦꯡꯂꯦ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯍꯟꯇꯛꯃꯨꯛ ꯌꯦꯡꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯕꯣꯄꯦꯟꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯦ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯖꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯪꯉꯛꯄꯗ ꯕꯣꯄꯦꯟꯅ ꯅꯣꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯅꯣꯗꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯅꯕ ꯍꯥꯏꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯅꯣꯗꯣꯏ ꯀꯧꯋꯦ ꯍꯥꯏꯕ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯣꯗꯣꯏꯕꯨ ꯀꯧꯈꯠꯂꯨꯆꯨ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯣꯗꯣꯏꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏ ꯅꯪꯅ ꯕꯣꯄꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯥꯛꯀ ꯇꯥꯛꯁꯤꯟꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯩꯁꯨ ꯍꯩꯇ꯭ꯔꯤꯕ ꯄꯥꯟꯖꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯂꯤꯕ ꯃꯁꯤꯒꯤ ꯕꯣꯄꯦꯟ ꯍꯥꯏꯕ ꯄꯥꯟꯖꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯇꯝꯕꯅꯦ ꯍꯥꯏ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯅꯪꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯩꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯄꯪꯇꯥꯛꯀ ꯇꯥꯛꯁꯤꯜꯂꯤꯕꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏꯗꯤ ꯄꯨꯡꯉꯛꯉꯛꯏ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯄꯥꯟꯖꯤ ꯅꯠꯆꯗꯦ ꯍꯥꯏꯕꯗ ꯕꯣꯄꯦꯟꯅ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯖꯜꯂꯤꯕꯅꯤ ꯑꯩ ꯃꯉꯣꯟꯗ ꯆꯍꯤ 9 ꯍꯦꯟꯅ ꯄꯥꯟꯖꯤ ꯇꯝꯂꯛꯂꯕꯅꯤ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏ ꯄꯨꯡꯉꯛꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯈꯪꯉꯦ ꯍꯥꯏ ꯅꯣꯗꯣꯏ ꯍꯥꯏꯕ ꯅꯨꯄꯥ ꯅꯍꯥꯛꯅ ꯕꯣꯄꯦꯟ ꯍꯥꯏꯔꯤꯕ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕ ꯅꯍꯥꯛꯅ ꯃꯍꯩ ꯀꯔꯤꯁꯨ ꯍꯩꯇꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯥꯝꯂꯕ ꯄꯩꯁꯥ ꯂꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯄꯥꯟꯖꯤ ꯇꯝꯕꯒꯤ ꯃꯃꯜꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯤꯕ ꯄꯥꯟꯖꯤꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯣꯏꯔꯝꯂꯦ ꯑꯃꯠꯇ ꯆꯨꯝꯂꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯣꯗꯣꯏꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯕꯣꯄꯦꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯄꯥꯟꯖꯤ ꯅꯉꯣꯟꯗ ꯇꯝꯈꯤꯕ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯇꯧꯒꯅꯨ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯂꯅꯤ ꯀꯤꯕꯗꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯆꯥꯟꯅꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯍꯩꯁꯨ ꯍꯩꯇꯅ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯄꯥꯟꯖꯤ ꯇꯝꯂꯤꯕꯅꯣ ꯅꯍꯥꯛꯅ ꯄꯥꯟꯖꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯁꯅꯥꯂꯨꯄꯥꯁꯤꯡꯗꯣ ꯄꯨꯊꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯂꯨꯔꯦꯟ ꯑꯗꯨ ꯀꯛꯇꯨꯅ ꯃꯥꯡꯍꯜꯂꯒꯅꯤ ꯅꯁꯥꯗꯣ ꯑꯉꯥꯡ ꯑꯣꯜꯍꯜꯂꯒꯅꯤ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯐꯔꯦ ꯅꯤꯡꯊꯧ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯈꯟꯖꯔꯨꯈꯤꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯝꯂꯒ ꯅꯣꯗꯣꯏꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯅꯣꯗꯣꯏꯗꯣ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯦ ꯅꯣꯗꯣꯏꯗꯣ ꯀꯩꯗꯧꯔꯨꯒꯃꯣ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯅꯤꯡꯊꯧꯅ ꯍꯥꯠꯂꯕꯗꯤ ꯐꯨꯕꯋꯣ ꯆꯩꯕꯋꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯁꯤꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯡ ꯑꯁꯤꯗ ꯅꯨꯡꯗꯨꯝ ꯑꯃ ꯀꯤꯁꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯉꯍꯥꯟ ꯅꯣꯡꯃ ꯃꯍꯥꯛꯅ ꯉꯥ ꯑꯃ ꯀꯟꯕꯤꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯀꯤꯁꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯉꯥ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯒ ꯍꯦ ꯏꯇꯥꯎ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯁꯤꯖꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯗꯣꯏꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯑꯗꯨꯅ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯊꯥꯡꯒꯄꯥꯠ ꯑꯆꯧꯕ ꯑꯗꯨꯗ ꯂꯩꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯗꯣꯏꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ
ꯉꯥꯔꯥꯛꯄꯤ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦ ꯇꯝꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯊꯥꯡꯒꯕꯥꯠ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯁꯨꯛꯆꯜꯂꯕ ꯃꯔꯥ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯤꯁꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯗꯣ ꯅꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯄꯤꯔꯨꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯗꯣꯏ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯤ ꯉꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯔꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯗꯣꯏꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯕꯣꯄꯦꯟ ꯑꯃꯗꯤ ꯅꯣꯗꯣꯏ ꯑꯅꯤꯃꯛ ꯀꯧꯈꯠꯂꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯀꯧꯈꯠꯂꯤ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯅꯣꯗꯣꯏꯅ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯋꯥꯏ ꯂꯧꯒꯅꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯀꯔꯝꯅ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯧꯈꯠꯂꯤ ꯅꯣꯗꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯕꯣꯄꯦꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯕꯣꯄꯦꯟꯗ ꯑꯃꯥꯏꯕ ꯄꯥꯟꯖꯤ ꯇꯝꯕꯤꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯃꯥꯏꯕ ꯄꯥꯟꯖꯤꯁꯨ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯗꯨꯅ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯕꯤꯔꯝꯂꯦ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥꯅꯨꯄꯥꯗꯨꯕꯨꯗꯤ ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯐꯔꯦ ꯐꯔꯦ ꯄꯨꯊꯣꯛꯎ ꯉꯝꯂꯕꯗꯤ ꯐꯩ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯔꯛꯄꯗ ꯅꯣꯗꯣꯏꯅ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯊꯥꯡꯒꯕꯥꯠ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯩꯕꯣꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯎꯔꯥ ꯃꯔꯛꯇ ꯍꯧꯔꯤꯕ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯣ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯋꯣꯏꯕꯃꯛꯀꯤ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯗꯣꯏꯅ ꯏꯅꯤꯡꯊꯧ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯕꯤꯌꯨ ꯅꯣꯗꯣꯏ ꯄꯥꯟꯖꯤꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯅꯣꯗꯣꯏꯁꯦ ꯄꯥꯟꯖꯤꯔꯥ ꯄꯥꯟꯖꯤ ꯅꯠꯇꯕ꯭ꯔꯥ ꯃꯍꯥꯛꯅ ꯂꯥꯛꯅ ꯂꯥꯌꯦꯡꯈꯤꯕ ꯀꯅꯥ ꯂꯩꯔꯕꯒꯦ ꯃꯍꯥꯛ ꯄꯥꯟꯖꯤꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯅꯣꯗꯣꯏꯁꯦ ꯄꯥꯟꯖꯤ ꯅꯠꯇꯕꯅꯤꯅ ꯄꯥꯟꯖꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯂꯩꯁꯨ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯋꯥꯍꯟꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯣꯗꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯅꯕ ꯅꯤꯡꯊꯧꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤꯗꯃꯛ ꯕꯣꯄꯦꯟꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯇꯪꯈꯥꯏ ꯑꯃ ꯅꯣꯗꯣꯏꯗ ꯄꯤꯕ ꯑꯗꯨꯒ ꯕꯣꯄꯦꯟꯅ ꯅꯣꯗꯣꯏꯒꯤ ꯌꯨꯝꯗ ꯆꯍꯤ 3 ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯅꯣꯗꯣꯏꯕꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯝ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯪꯖꯜꯂꯤꯕ ꯁꯅꯥꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯤꯔꯕ ꯑꯗꯨꯒ ꯁꯅꯥꯒꯤ ꯑꯃꯗꯤ ꯃꯅꯤꯃꯨꯛꯇ ꯊꯥꯡꯂꯤꯕ ꯁꯨꯔꯤ ꯑꯁꯤꯕꯨꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯍꯧꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯂꯤ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯅꯣꯗꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯍꯔꯥꯎꯅꯔꯤ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯗꯣꯏꯗꯤ ꯂꯥꯟꯗꯕꯅꯤꯅ ꯏꯁꯣꯔꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯑꯗꯨꯒ ꯕꯣꯄꯦꯟꯗꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯨ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯖꯗꯨꯅ ꯕꯣꯄꯦꯟꯗꯣ ꯅꯣꯗꯣꯏꯅ ꯍꯦꯟꯅ ꯏꯅꯥ ꯈꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯊꯋꯥꯏ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ